तसेंना ꯑꯩꯈꯣꯏꯅ ꯆꯤꯜꯗ꯭ꯔꯦꯟ ꯂꯤꯇꯔꯦꯆꯔꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯖꯦꯅꯔ ꯑꯃꯈꯛꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ 1717ꯗꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯒꯔꯤꯕ ꯅꯋꯥꯖꯅ ꯄꯥꯟꯕ ꯃꯇꯝꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯪꯂꯤꯁꯁꯤꯡꯗ ꯑꯩꯈꯣꯏꯒꯤ 1717ꯗ ꯗꯥꯅꯤꯌꯦꯜ ꯗꯤꯐꯣꯒꯤ ꯔꯣꯕꯤꯟꯁꯟ ꯀ꯭ꯔꯨꯁꯣ ꯃꯁꯤꯅ ꯑꯍꯥꯟꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯉꯥꯡꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯂꯤꯇꯔꯦꯆꯔꯒꯤ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯦꯞꯅꯔꯤ ꯑꯗꯨꯒ 1726ꯗ ꯑꯩꯈꯣꯏꯒꯤ ꯑꯣꯂꯤꯚꯔ ꯇ꯭ꯔꯦꯚꯦꯜꯁ ꯁꯤꯒꯨꯝꯕ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯅ ꯆꯍꯤ 100ꯃꯨꯛꯀꯤ ꯃꯃꯥꯡ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯪꯉꯛꯄ ꯑꯗꯨꯒ 1818 ꯚꯥꯔꯠꯀꯤ ꯀꯜꯀꯇꯥꯗ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯆꯦꯐꯣꯡꯁꯤꯡ ꯑꯉꯥꯡꯒꯤ ꯑꯣꯏꯕ ꯗꯤꯛꯇꯦꯁꯟ ꯊꯥꯒꯤ ꯆꯦꯐꯣꯡ ꯐꯣꯡꯕ ꯏꯁꯣꯔꯆꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯔꯕꯤ ꯊꯥꯀꯨꯔ ꯑꯗꯨꯒ ꯁꯔꯠꯆꯟꯗ꯭ꯔꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯆꯟꯗꯃꯥꯃꯥ ꯑꯃꯤꯠ ꯑꯃꯣꯔ ꯆꯤꯇ꯭ꯔ ꯑꯗꯒꯤ ꯇ꯭ꯋꯤꯡꯀꯜ ꯀꯥꯏꯅ ꯆꯦꯐꯣꯡ ꯄꯨꯊꯣꯛꯑꯒ ꯃꯊꯪ ꯆꯪꯁꯜꯂꯛꯄ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯖꯒꯠꯇꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯦꯝ ꯇꯣꯝꯆꯧ ꯂꯥꯜ ꯕꯥꯕꯨ ꯈꯣꯡꯃꯟꯊꯦꯝ ꯃꯣꯗꯣꯔꯃꯣꯜ ꯈꯣꯡꯃꯟꯊꯦꯝ ꯏꯕꯣꯍꯜ ꯆꯥꯡꯊꯦꯝ ꯕꯣꯔꯃꯅꯤꯅꯆꯤꯡꯕ ꯀꯌꯥ ꯊꯣꯔꯛꯈꯤꯕ ꯁꯒꯣꯜꯊꯦꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯉꯥꯐꯕꯒꯤ ꯈꯝꯕꯇꯣꯟ ꯊꯥꯗ ꯊꯕꯥꯇꯣꯟ ꯃꯅꯤꯒꯤ ꯃꯥꯌꯣꯛꯅꯕ ꯈꯥꯉꯦꯝꯕꯝ ꯁꯥꯃꯨꯍꯧꯒꯤ ꯌꯦꯡꯂꯨꯁꯤ ꯂꯥꯎ ꯍꯥꯏꯕ ꯑꯗꯨꯒ ꯀꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯁꯔꯃꯥꯒꯤ ꯃꯩꯇꯩꯒꯤ ꯊꯧꯅꯥ ꯐꯕꯁꯤꯡ ꯂꯗꯨꯃꯅꯤꯒꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕ ꯑꯁꯤꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯃꯊꯪ ꯆꯤꯜꯗ꯭ꯔꯦꯟ ꯂꯤꯇꯔꯦꯆꯔꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ C.H. ꯕꯤꯅꯤꯠ ꯀꯨꯃꯥꯔ ꯁꯨꯕ꯭ꯔꯥꯝ ꯅꯤꯂꯀꯥꯟꯇ ꯄꯥꯎꯂꯦꯟ ꯍꯦꯔꯥꯃꯅꯤ ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯃꯕꯝ ꯕꯤꯔꯦꯟꯗ꯭ꯔꯣ ꯅꯥꯎꯔꯦꯝ ꯅꯤꯜꯃꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯂꯤꯇꯔꯦꯆꯔ ꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯄꯥꯎꯂꯦꯟꯃꯛ ꯅꯠꯇꯅꯤ ꯂꯩꯈꯤꯗꯕꯁꯤ तसेंना अखोई अगांगी लिटरेचर यामना माय पाकहदबा यादे अखोई फ्यूचर सेम तारबदी अखोई अगांग हाना सेम दरकार होय अदुना जाति अमगी तुंगी आशादी अगांगसिंदनी अफबा मरम मोकपा अगांग खुनाइगी तुंगी जुबी होयगदौरिबनी अगांग अमा सेमबदा अगांगी ममा मपा इमुंग मनुंग environment वजह अमसुंग लाइरिकनी अदुना लाइरिकसी मरुओइबा अमा ओइना अदुम तै चेनरी चहिगी मतांगदा चहि अगांगी लाइरिकसे मेंटल लेवल चाइल्ड साइकोलॉजी का मरि लेनबा कंसेप्ट क्रिएटिव इमेजिनेशन यावबा कलागी कुई वगदबनी मधुसिंधु नेगेटिव इमेजिंग सुचाव यावलैदबनी वाखल लाना लजिंगदबवा हाप जादे असिनी एकोइना चिल्ड्रन लिटरेचर अमा इरको मतमदा चिल्ड्रन लिटरेचर एबसी याना सेंसिटिव वगदबा अनोसे इमोशनल सिंगु मुथलगा को इंटेलेक्ट बे फाव संगी हेबाई समझगे मेरा याना लाइफ की मरदरी याम फजना असर ताकर बनी को अदो ए अदोमदरी क्या संगे रोय अंगांगी लाइ ई बदा अंगांग खोलिरोड की हाय बदा कंसेप्ट से सब जाना खंडब जादे फुंगा वाली अमसुं फोक नेरेटिव सिंगी मचाक सिंग अदुबु अंगांगी साइटन लौना नंबदो तम थागुंग नरब तारकी मधु रियल चिल्ड्रन लिटरेचर नथी फोक एंड मिथ लिजेगी वाली नहीं है
ꯇꯧꯕꯇꯕꯨ ꯑꯉꯥꯡꯗꯁꯨ ꯀꯥꯟꯅꯗꯕꯗꯤ ꯅꯠꯇꯦꯕ ꯀꯣ ꯑꯗꯨꯒ ꯀ꯭ꯔꯤꯌꯦꯇꯤꯞ ꯏꯃꯥꯖꯤꯅꯦꯁꯟꯅ ꯁꯦꯝꯕ ꯈꯨꯏꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯞꯅ ꯏꯒꯗꯕ ꯑꯗꯨꯗ ꯍꯥꯞꯀꯗꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯑꯉꯥꯡꯒꯤ ꯊꯧꯅꯥ ꯌꯥꯝꯅ ꯄꯤꯕ ꯑꯣꯏꯕ ꯇꯥꯕ ꯅꯦꯒꯦꯇꯤꯞ ꯑꯩꯈꯣꯏꯒꯤ ꯏꯃꯦꯖꯁꯤꯡ ꯂꯧꯊꯣꯛꯄ ꯇꯥꯕ ꯑꯁꯤꯁꯤꯡ ꯑꯁꯤ ꯑꯩ ꯑꯉꯥꯡꯒꯤ ꯂꯤꯇꯔꯦꯆꯔ ꯏꯕ ꯑꯃ ꯑꯣꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯁꯤꯒꯤ ꯋꯥꯈꯜꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯕ ꯂꯤꯇꯔꯦꯆꯔꯒꯤꯗꯃꯛꯇꯁꯨ ꯃꯅꯥ ꯃꯌꯥꯝ ꯄꯤꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ NCERTꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯥꯏꯖ ꯐꯣꯔ ꯆꯤꯜꯗ꯭ꯔꯦꯟ ꯂꯤꯇꯔꯦꯆꯔ ꯑꯗꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯒꯤ ꯕꯥꯜ ꯄꯨꯔꯁꯀꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯏꯗꯨꯀꯦꯁꯟꯒꯤ ꯃꯅꯥꯁꯤꯡ ꯑꯗꯨꯒ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯨꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯨꯞ ꯀꯌꯥ ꯑꯃꯅ ꯑꯉꯥꯡꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯂꯤꯇꯔꯦꯆꯔꯒꯤ ꯃꯅꯥ ꯄꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯆꯤꯜꯗ꯭ꯔꯦꯟ ꯂꯤꯇꯔꯦꯆꯔꯁꯦ ꯑꯩꯈꯣꯏ ꯃꯁꯥ ꯃꯎ ꯐꯅ ꯃꯁꯛ ꯅꯥꯏꯅ ꯑꯩꯈꯣꯏ ꯊꯝꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤꯁꯨ ꯅꯠꯇꯅ ꯋꯥꯔꯜꯒꯤ ꯂꯤꯇꯔꯦꯆꯔ ꯄꯨꯝꯅꯃꯛꯇ ꯃꯁꯤ ꯈꯟꯅꯕ ꯂꯩꯔꯤꯑꯕ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯂꯤꯇꯔꯦꯆꯔꯁꯤꯡ ꯑꯁꯦ ꯆꯤꯜꯗ꯭ꯔꯦꯟ ꯂꯤꯇꯔꯦꯆꯔꯁꯦ ꯑꯩꯈꯣꯏꯅ ꯑꯩ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪꯗꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯁꯤ ꯁꯦꯡꯗꯦ ꯋꯥꯔꯧꯕꯤꯅꯨ ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯤ ꯃꯁꯤꯗ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯒꯤ ꯃꯦꯔꯤꯅꯥꯗꯒꯤ ꯍꯧꯕ ꯑꯗꯨꯒ ꯅꯦꯟꯖꯦꯡꯕꯝꯗꯒꯤ ꯍꯧꯔꯒ ꯑꯣꯖꯥ ꯁꯇꯤꯁ ꯑꯣꯖꯥ ꯃꯅꯤꯛ ꯑꯣꯖꯥ ꯃꯣꯍꯟ ꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯤꯜꯕꯤꯁ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯔꯤ ꯂꯩꯅꯅ ꯊꯝꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯇꯥꯕꯗ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗꯨꯗ ꯑꯩꯁꯦ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯃꯇꯝꯅ ꯆꯤꯜꯗ꯭ꯔꯦꯟ ꯂꯤꯇꯔꯦꯆꯔꯁꯦ ꯑꯩꯈꯣꯏꯗ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯏꯕꯤꯅꯕ ꯃꯤ ꯌꯥꯝ ꯋꯥꯠꯄ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯕꯤꯅꯕ ꯑꯄꯥꯕꯁꯨ ꯌꯥꯝ ꯋꯥꯠꯂꯛꯄ ꯏꯕꯤꯅꯕ ꯋꯥꯠꯄꯁꯤꯗꯤ ꯏꯕꯤꯅꯕ ꯈꯔ ꯂꯩꯔꯤꯕ ꯄꯥꯕꯤꯅꯕ ꯋꯥꯠꯄꯁꯤꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯠꯂꯛꯏꯕꯅꯦꯕ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯁꯤꯡ ꯁꯤꯗꯔꯛꯏꯕ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯄꯥꯅꯕꯒꯤ ꯁ꯭ꯀꯣꯞ ꯂꯩꯔꯛꯇ꯭ꯔꯦꯕ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯗ ꯂꯣꯏꯅꯃꯛ ꯑꯉꯥꯡꯁꯤꯡꯁꯦ ꯊꯥꯕ ꯄꯥꯝꯅꯔꯦꯕ ꯃꯅꯤꯄꯨꯔꯤ ꯉꯥꯡꯕꯗꯒꯤ ꯏꯪꯂꯤꯁ ꯉꯥꯡꯕꯅ ꯍꯦꯟꯅ ꯄꯥꯝꯅꯩꯌꯦꯕ ꯀꯔꯤꯒꯤꯅꯣ ꯃꯇꯝꯒꯤ ꯄꯨꯟꯁꯤ ꯈꯨꯍꯤꯡꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯊꯕꯛ ꯐꯪꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯗꯕ ꯌꯥꯗꯦ ACS IAS ꯑꯣꯏꯗꯕ ꯌꯥꯗꯦ IT ꯇꯝꯗꯕ ꯌꯥꯗꯦ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯄꯥ ꯑꯃꯒꯤ ꯊꯃꯣꯏ ꯃꯃꯥ ꯑꯃꯒꯤ ꯊꯃꯣꯏꯗ ꯂꯣꯏꯅ ꯃꯆꯥꯁꯤ ꯁꯦꯝꯅꯤꯡꯕꯗ ꯂꯣꯏꯅ ꯂꯩꯔꯦꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣই ꯅꯣꯡꯃ ꯑꯩꯈꯣই ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯕꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯂꯩꯔꯤꯑꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯔꯦꯠ ꯐꯔꯇꯤꯂꯤꯇꯤ ꯔꯦꯠꯁꯦ ꯌꯥꯝ ꯅꯦꯝꯈ꯭ꯔꯕ ꯑꯗꯨ ꯅꯥꯀꯜꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯄꯥꯊꯔꯛꯏꯕ ꯍꯥꯟꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯃꯆꯥ 9 ꯄꯣꯛꯑꯝꯕꯗꯒꯤ ꯑꯃꯈꯛ ꯄꯣꯛꯄꯗ ꯋꯥꯔꯛꯏꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯩꯁꯤꯡꯕꯗꯤ ꯑꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤ ꯌꯥꯝꯅ ꯁꯥꯔꯞ ꯑꯣꯏ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡꯁꯤ ꯌꯥꯝ ꯁꯥꯡꯅ ꯌꯦꯡꯕꯗꯤ ꯌꯦꯡꯕ ꯍꯩꯔꯤꯕ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯁꯥꯡꯅ ꯑꯆꯨꯝꯕ ꯃꯤꯠꯌꯦꯡꯅꯣ ꯚꯤꯖꯟꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯟꯊꯕ ꯃꯊꯧ ꯇꯥꯔꯤꯑꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯑꯉꯥꯡ ꯋꯥꯠꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯆꯧꯕ ꯑꯁꯣꯟꯕ ꯑꯃꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯇ ꯅꯠꯇꯦ ꯑꯁꯤꯡꯕ ꯖꯥꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯏ ꯊꯤꯔꯛꯀꯗꯕꯒꯤ ꯉꯥꯏꯗꯅ ꯂꯩ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯩꯔꯤꯕ ꯏꯪꯂꯦꯟ ꯐ꯭ꯔꯥꯟꯁ ꯖꯔꯃꯅꯤ ꯏꯇꯥꯂꯤ ꯒ꯭रीꯁ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯟꯗꯛꯇ ꯁ꯭ꯄꯦꯟꯅ ꯋꯥꯔꯜ ꯀꯞ ꯂꯧꯈ꯭ꯔꯦꯕ ꯁ꯭ꯄꯦꯟꯒꯤ ꯋꯥꯔꯜ ꯀꯞꯀꯤ ꯄ꯭ꯂꯦꯌꯔ ꯃꯔꯛꯇ ꯑꯁꯦꯡꯕ ꯁ꯭ꯄꯦꯅꯤꯁ ꯀꯌꯥꯈꯛ ꯌꯥꯎꯕꯒꯦꯕ स्पेन की आर्टिटी रेशिया 2 यौदेबा 1.9 दा अखोई डेजर्ट है
ꯑꯗꯨꯒ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤꯁ ꯃꯌꯥꯝꯁꯤꯗꯤ 1.9ꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯀꯨꯝꯈ꯭ꯔꯦꯕ ꯏꯪꯂꯦꯟ ꯀꯨꯝꯈ꯭ꯔꯦ ꯐ꯭ꯔꯥꯟꯁ ꯀꯨꯝꯈ꯭ꯔꯦ ꯖꯔꯃꯟ ꯀꯨꯝꯈ꯭ꯔꯦ ꯏꯇꯥꯂꯤ ꯀꯨꯝꯈ꯭ꯔꯦ ꯒ꯭रीस ꯀꯨꯝꯈ꯭ꯔꯦꯕ ꯃꯈꯥꯗ ꯂꯣꯏꯅ ꯃꯣꯏꯒꯤ ꯃꯇꯧꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯇꯝꯃꯤꯁꯤꯁꯨ ꯑꯩꯈꯣꯏꯁꯨ 1.7ꯗ ꯂꯩꯈ꯭ꯔꯦꯕ ꯗꯦꯟꯖꯔ ꯄꯣꯏꯟꯠ ꯂꯣꯏ ꯂꯩꯈ꯭ꯔꯕꯅꯤ 1.9ꯒꯤ ꯃꯇꯨꯡꯗ ꯗꯦꯟꯖꯔ ꯅꯠꯇꯅꯤ ꯑꯗꯨꯅ ꯅꯥꯀꯜ ꯑꯗꯣꯝꯗꯁꯨ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯇꯝꯅ ꯄꯤꯕ ꯑꯋꯥꯕ ꯑꯃ ꯑꯩꯈꯣই ꯃꯥꯌꯣꯛꯅꯒꯗꯧꯔꯤꯑꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯏꯪꯂꯤꯁ ꯑꯦꯖꯨꯀꯦꯁꯟꯁꯦ ꯑꯁꯤ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯇꯝꯕꯒꯤ ꯃꯐꯝ ꯁ꯭ꯀꯣꯞꯁꯦ ꯏꯂꯩ ꯂꯩꯔꯛꯇꯕ ꯇꯩꯊꯦꯡꯅꯅꯤꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯚꯤꯖꯟꯁꯦ ꯅꯣꯛꯌꯥ ꯇꯥꯔꯛꯄꯗ ꯌꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯑꯋꯥꯕꯗꯅꯤ ꯍꯧꯖꯤꯛ ꯈꯜꯂꯛꯄ ꯆꯨꯝꯃꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯂꯦꯕꯁꯀꯤ ꯋꯥꯡꯃꯗ ꯌꯦꯡꯕꯁꯦ ꯁꯨꯡꯍꯩ ꯍꯩꯇꯦꯕ ꯑꯣꯟꯂꯤ ꯁꯦꯂꯦꯕꯁꯇꯨ ꯌꯦꯡꯒꯗꯕꯅꯤ ꯅꯪꯅ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯉꯦ ꯂꯤꯇꯜ ꯂꯤꯇꯔꯦꯆꯔ ꯍꯦꯔꯤ ꯄꯣꯇꯔꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯦ ꯃꯥꯔꯛ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯌꯨꯛꯇ ꯁ꯭ꯀꯨꯜ ꯀꯥꯔꯨꯕꯗꯤ ꯍꯜꯂꯛꯄꯗ ꯇ꯭ꯌꯨꯁꯟ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯇ꯭ꯌꯨꯁꯟ ꯑꯌꯨꯛ ꯉꯟꯇꯥꯗ ꯇ꯭ꯌꯨꯁꯟ ꯑꯗꯩ ꯁ꯭ꯀꯨल ꯑꯁꯤꯈꯩꯁꯦ ꯑꯗꯨꯝ ꯆꯤꯟꯅꯅ ꯂꯩꯁꯜꯂꯛꯑꯦꯕ ꯑꯉꯥꯡꯁꯦ 100ꯇ 100 ꯐꯪꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯊꯃꯣꯏꯁꯦ ꯑꯉꯥꯡꯒꯤ ꯊꯃꯣꯏꯁꯦ ꯂꯧꯊꯣꯛꯈ꯭ꯔꯣ ꯕ꯭ꯔꯦꯟ ꯈꯛꯇꯅ ꯃꯉꯣꯟꯗ ꯊꯝꯃꯨ ꯕ꯭ꯔꯦꯟ ꯈꯛꯇꯪ ꯑꯗꯒꯤ ꯔꯣꯕꯣꯠ ꯑꯣꯜꯂꯅꯦꯕ ꯑꯉꯥꯡꯁꯦ ꯃꯦꯆꯤꯟꯒꯤ ꯃꯤ ꯑꯣꯜꯂꯅꯤ ꯑꯩꯉꯣꯟꯗ ꯃꯤꯅꯤꯡꯁꯨ ꯌꯥꯎꯔꯔꯣꯏꯕ ꯆꯥꯝꯃꯗꯨꯗꯅꯤ ꯃꯥ ꯈꯟꯗ ꯂꯩꯗꯣꯏꯁꯦ ꯑꯗꯨꯒꯤ ꯏꯁꯇꯦꯖꯇ ꯑꯩꯈꯣꯏ ꯀꯟꯅ ꯂꯝꯖꯦꯜ ꯇꯥꯟꯅꯔꯤꯕ ꯃꯣꯗꯔꯟ ꯏꯗꯨꯀꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020ꯅꯗꯤ ꯆꯍꯤ 9 ꯐꯥꯎꯕꯗꯤ ꯅꯃꯥ ꯂꯣꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯣꯟ ꯇꯝꯒꯅꯨ ꯍꯥꯏꯕꯅꯦꯕ ꯏꯝꯄ꯭ꯂꯤꯃꯦꯟꯗꯤ ꯇꯧꯔꯛꯇ꯭ꯔꯤꯑꯕ ꯑꯗꯨꯅ ꯆꯍꯤ 3 ꯉꯥꯏꯕꯗ ꯑꯩꯈꯣꯏ ꯏꯆꯥꯁꯦ ꯆꯍꯤ 3 ꯉꯥꯏꯕ ꯉꯝꯗꯦꯕ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯊꯥꯒꯗꯕꯒꯤ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯣꯟꯁꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯇꯥꯔꯒꯦꯠ ꯐꯪꯒꯅꯤꯕ ꯑꯩꯒꯤ ꯏꯁꯨꯒꯤ ꯍꯥꯛꯇꯛꯇ ꯏꯁꯨꯒꯤ ꯃꯊꯪ ꯍꯥꯛꯇꯛꯇ ꯁꯨꯃꯥꯏꯅ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯑꯪꯒꯣꯂꯥꯗ ꯍꯧꯖꯤꯛ ꯑꯪꯒꯣꯂꯥ ꯍꯥꯏꯅ ꯀꯩꯅꯣꯒꯤ ꯑꯐ꯭रिꯀꯥꯒꯤ ꯂꯩꯕꯥꯛ ꯑꯃ ꯂꯩ ꯑꯗꯣ ꯃꯈꯣꯏꯁꯤꯡꯗꯣ ꯅꯤꯡꯇꯝꯕ ꯐꯪꯉꯛꯄꯗ ꯃꯈꯣꯏꯒꯤ ꯂꯣꯟ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯂꯣꯟ ꯃꯈꯣꯏ ꯅꯤꯡꯁꯤꯡꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯑꯪꯒꯣꯂꯥꯗ ꯍꯧꯖꯤꯛ ꯃꯈꯣꯏ ꯏꯪꯂꯤꯁ ꯁ꯭ꯄꯦꯅꯤꯁ ꯂꯣꯟ ꯉꯥꯡꯉꯒ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯛ ꯅꯛꯄꯗ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯨꯂꯨ ꯍꯥꯏꯕ ꯖꯥꯇꯤꯗꯣ ꯃꯩꯇꯩꯒꯤ ꯁꯛꯀꯛꯀ ꯃꯥꯟꯕꯅꯤ ꯃꯣꯏ ꯃꯔꯣꯟꯗꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯃꯣꯏ ꯕꯪꯒ꯭ꯂꯥ ꯉꯥꯡꯉꯤ ꯑꯁꯨꯃꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯣꯟ ꯃꯌꯥꯝ ꯁꯤꯈꯤꯕ ꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯚꯥꯔꯠꯇꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯁꯥꯍꯤꯇ꯭ꯌꯁꯦ ꯀꯩꯅꯣ ꯁꯥꯍꯤꯇ꯭य ꯑꯦꯀꯥꯗꯃꯤ ꯁꯛꯈꯪꯕ ꯂꯣꯟ ꯑꯣꯏꯔꯤꯕꯅꯤ ꯂꯣꯟ ꯚꯥꯔꯠꯀꯤ ꯂꯣꯟ ꯃꯁꯛ ꯅꯥꯏꯕ ꯈꯔꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯨꯒꯤꯁꯨ ꯍꯦꯟꯗꯣꯛꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯐꯝꯗ ꯊꯥꯛꯇ ꯆꯪꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯤꯖꯝ ꯃꯉꯥꯡꯒꯤ ꯈꯝꯕꯊꯣꯏꯕꯤꯒꯤ ꯁꯩꯔꯦꯡꯁꯦ ꯃꯍꯥꯀꯥꯏꯕꯁꯦ ꯅꯣꯡꯄꯣꯛ ꯚꯥꯔꯠꯇ ꯃꯍꯥꯀꯥꯏꯕ ꯂꯩꯕ ꯑꯁꯣꯝꯌꯥꯁꯤꯡꯒꯤ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯖꯥꯇꯤꯒꯤ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤꯗꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯗꯅ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯉꯥꯡꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯔꯨꯕ ꯈꯣꯡꯐꯝ ꯑꯃ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨ ꯁꯤꯒꯤ ꯌꯥꯝꯅ ꯀꯜꯂꯕ ꯃꯔꯛꯁꯤꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯍꯤꯡꯅꯕꯒꯤ ꯀꯟꯅ ꯆꯦꯜꯂꯦꯕ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯆꯍꯤ 10 ꯍꯦꯟꯅ ꯃꯃꯥꯡꯗ ꯕꯔꯥꯕꯗꯤ ꯕꯦꯇꯤ ꯀꯟꯚꯦꯟꯁꯟꯅ ꯍꯟꯖꯟ ꯄꯩꯁꯥ ꯈꯣꯔꯞ ꯇꯧꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁ꯭ꯀꯨꯜꯁꯤꯡꯗ ꯆꯠꯂꯝꯃꯕ ꯃꯤꯇꯤꯡ ꯀꯌꯥ ꯇꯧꯈ꯭ꯔꯕ ꯆꯥꯛ kaya ꯄꯤꯖꯈ꯭ꯔꯕꯅꯦꯕ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯗ ꯋꯥꯉꯥꯡꯂꯣꯏꯁꯤꯡ ꯑꯗꯣ ꯃꯄꯥ ꯄꯔꯤꯁꯠꯇꯐꯥꯎ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯗꯅ ꯇꯧꯈ꯭ꯔꯕꯅꯤ ꯐꯣꯜ ꯇꯥꯕ ꯉꯝꯈꯤꯗꯦꯕ ꯃꯁꯤꯒꯤ ꯃꯇꯝꯗꯤ ꯀꯩꯅꯣ ꯍꯥꯏꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯐꯝꯗ ꯊꯥꯅꯤꯡꯉꯦꯕ ꯑꯩꯒꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ
타임이 와로 것이주네 아무런도 깨끗하다고 만약에 medium도 타임도 여기 말함시고 깨끗하다고 하는 거 medium medium도 이거 오자신시야 맞다 뭐마다 그봐 배하는 비를 장기로 장은 빼는 데 있고 뭐르기 와버신도 아이비 안강 엄마 빠지는 형님 그래서 오자마 사무도 평년 많이 둘다 돼요 봐 인글리시를 타이 뭐죠 아주 안강 그만이 그랬더니 아주기 그건도 그거는 편이 뭐망대기 대희 군기 뭐망대 그거 마음이 다른 데로니 오늘은 머리뿌리 배고리 신을 따이거니 어쨌거나 라시디 방고는 위로 제체인이 뭐죠 아주 그리 필요없이야 그저 너희나 좋고 보이래요 아주 배고리 신기지 미신양만이냐 그것이 그러면 장관이 아버지 미신을 거니나 야 그런 양다래 신이 그 가져야지 하여튼 거기 waktu 우리 그만에 지금 해봐야만 루이 아주가 어떤 것이다 아니 니신이를 거니까 아빠가 인스쿨 신기야 그냥 같은 거 자리가 아이 이제 저렇게요 거기 인스쿨 파이터들 이거 신기야 짱을 공부 스쿨들이 아빠는 안 가는 게 있지 짱은 방법 아주가 아빠기 막양 공부 스쿨들이 그냥 만나야지 공부 스쿨 내놓지 아빠 옛날 어디 거기 라다기 그놈만 주나 mana check mall hay na alternative school mana dikita di check mall hay school kya government school ki hum log phel to gadi mai mission log de government school lagi hum log kuma phel to raji manga log kuma phel to raji ma mission log de lawai ko phel to raji government school to mai ado ma ki school lagi thorok pa ngang sing kya lataki मंत्री वो जाओगे एमएलए वो जाओगे अदा की अकोगी मीडिया की चौबो रोल तरी जाओगे असिनी सेम के हर गदी अनाम से छे बजाओगी मोंगो तो नों मां सुजेगी समझनिंगा वो भारत को मन समझनिंगा जति पृथ्वी समझेगी तो नों मां सुजेगी माना माके इंजीनियर नि माकी अकोगी तेदोकी नो कोंता हेजेगी को माचिना बरफ की लम्सिता था दरगो में दी बरफ तादो मतलब इसिंग वायो लदाकी हाय सिदा इसिंग की बरफ की चिंग में आम माने शेम में थम्बा में बा मधु पृथ्वी की लेबा गरम अथोइला माकी बरफ की खुशेम इसिंग जो कोचे तन्ना करगा ममोदर में आम चगे बा माकी मेथड से अदो चलो हाय बथनो मा कर अजिकी फोकस की कैरेक्टर भी मासे उदिता हेन कोतन तौना मासे वाबल लेली अदो माकी आइडियोलॉजी वखलोंदो एखोजे खोगिला नफसे जांगु वरेगदि nganche soido fadan ngani soido ngani akhoi hita angang ki loina mo khoi yo khando khoi ko ta yaw da banina khoi ki no ko te loi ta thu loina te pu ta thu aduga ancha do hang ko do ko mu chama ke achida ne ko khali ko go jiwa kan aduna mai ke tom de gi ke ai wa kan che no ya chang te re ke ulo amachum ulo ba cha sing hai ba 2006 da ko gi lai ramani na ai ramani gi da la ko mi ramani hai sia ai na han ba lai da tại nó nghe này ấy xem đua kiểu gì mà cái sao cái apa mà tụi anh lâu rồi cả mà số bạn gì hay em rất sang mà đi vào ada mà chỉ là một cái là ngoài đó này mà chỉ là một cái ta bây giờ cái lỗ tổ ban này nè hay là cái đi bay đi làm mình là kia vào ada mong muốn ta lại anh anh chỉ đến để chơi chơi mà hắn cái ông khơi ngoài mà cái chỉ đến để chơi chơi mà chỉ mấy ông chơi được cái gì chế cái tổ ban này 제시를 좋아하나 마크 wakkan시다 동아가 장기부대요 아주가 나이 공부기 나이 키우기 마당들이 아이가 해제 해봐 이거 올라가 세우기 버니까 한국이 이렇게
ꯄꯨꯔꯣ ꯑꯃꯁꯨꯡ ꯄꯨꯔꯣ ꯃꯆꯥꯁꯤꯡ ꯄꯗꯗꯤ ꯑꯇꯩ ꯋꯥꯔꯤ ꯈꯔ ꯍꯥꯏꯖꯩ ꯑꯗꯨꯗꯒꯤ ꯑꯅꯤꯁꯨꯕꯗ ꯃꯥꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯍꯥꯏꯕ ꯍꯦ ꯈꯨꯂꯥꯛꯄꯗꯤ ꯅꯤꯡꯊꯧꯒꯨꯝꯕꯅꯤ ꯃꯖꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯍꯥꯞꯄꯨꯅꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯥ ꯈꯔ ꯀꯩ ꯉꯝꯗꯦꯕ ꯈꯔ ꯇꯥꯟꯅꯔꯒ ꯑꯩꯁꯨ ꯌꯥꯝ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯍꯟꯖꯤꯟ ꯇꯧꯔꯒ खर फजहन जाब मतंग मा हेक नाइबी यावे ममद माकी नाइबीना नमदना हेक हेक्टलाई फोंगीब तुम्हारे फोंगरे हंदकी चीजू माना याम थुना फोंगरे माकी लाइरिंगसे येगीब लाइसिंगसे माकी अंगांगी याम चनब लाइबसिंगदी ओयने लौजेगे मानदि येगीब अंगांगी लाइरिंगसे तसेंगना अंगांगी लाइरिंग हाइबदो हेक अंगांगा चनब हाइबदो ओयेब मसिमदेना ममोना थागली लाइलेबसी अखोगी मिटै मानदबा बेंगो अखोई एरियन मानबा याम जावी अदुमतुनाते माइसियाम अखोई दाने नै लौजेगे माकी वारी मचासिंगसिया अंगांगी वारी सिंगसिया नसिदगी चही याना ममांगदा फोंबा इशो टेबल साइबदो इशो टेबल की ममीसे ममोना तेंसाइ साउजे नवाना हनबा मधुगा लौसिंग लौसिंग लेगी साउजेगी वारीसिंगसे मियोबसे छिदोगा साउजे न वारी सनालगा अनौबा मेसेज अमा पीनो फनबा इशोकि वारीसिंगदो अदु ममोना मामतो तमगा दुमायना तवी अदुगी ममी याम ताइ तसेंग इशोकि वारी मचामदुगी मतो तमदि नतिको माकी होमवर्कगी इहुनदुनी इन हाइजनिंगिसे मसिगे हिना बिदि ममोना ले तेलंगा हाइसे बिबे ममेरे नानो फेन हाइगे थागी लेबाकता जौनो पाइनिंगके तेलंगा सिना अदुगा लंगिसिना जाना थमिबना अदो तेलंगा से इमोशनल एक्सीलेटर वेबा आइबगी इमोशनल एक्सीलेटर से एक्सीलेटर वेबा तालो पाइकनिंगेबा अदुगा आइगी लंगिसिना इंटेलेक्टिव ब्रेक वेबा नंग आई थरदि नंग कदाइ तादेबा खंदेको असिनी इमोशनल एक्सीलेटर का इंटेलेक्टिव ब्रेक सिगने अनि से थमदना मा मानो हांगो वारी सिदा थबिबसिम आई वेरी थैंकफुल आई थागतरी अदुगा अतै मयाम सांगना हायरोय अतै दिमेरिना लोइन हाय प्रभुगतनी आई जानी मथंगी नागलो सिंगी मतम पिजरगे थैंक यू वेरी मच